nungsiba mitmangda sangsang utlare manga leitraba nungsiba mangsakhibasi oithoklaroi khanglabasu nungsi manglan kaya ama tumdana mangba manglan oiraga toklatra pakhatjabani thamoina adubu ngasidi pumnamak tayonna nungsibana hakchan kaya thumna sandokre nupa magi tawthoraktana tawrakpa matau mayamsida nupi madi nokningumsu taw nungsibana sungauhan wakhal amada tasalakdre Dr. Nitis lakpa khudingi poire lengdana leini corona loira phawba manatana topa kana amaga social distancing ngakna chatkadabani haiba chatna kanglon ama nauna semkre magi mato kupna yengliba tailade mapukningda sunok ningbana loire poire gi khamban jaba matauda chakna leiba matangsida mana noktune yenglibani ngasi su magi numi thokre poire na washroom changkhringi Nitis su matang ama chana round chatpagi lai non Manipuri nurse amaga Nitis sangsilaklaga silai phibam hangi silai keshu thoidokpa tawdre haina icham chamna khummi Nitis na dudi BPGM da tawthokse adai atopa test khara tawraga nangsu yumda hanba yarnida nasayam phagatle chummi silai gi haksang phaina phanayam da phagatle haksang gi phibam mapham khuding machi khamdek lamba singdu phakre makhut makhong pom bahandakre Kuzin machusu asing mamachuda olakle uri bakhara duda masayam na kankhatli haibaso magi wa ngangbagi maongduna hina mayik singna takle Hoi doctor hoina kan hona bibagi aisu sumna phagalakpa ngamlini Nitis nokphe tawraga silegi BP on aba tawi matang duda washroom changluba poire isu hek thorai Nitis nokmi tawraga leplambada mamit kadu khuzilap masu makhoigi manak changsilaktuna lepi Poiregi makong khangba silai no phetawraga han hairi BP on ge tawramini adu test khara tawraga han bayarni haye Poiri Nitis ta michina haifet yenglaga phai wai du khak hairam laga ngasidi ni na ta na famlaga phone do lawthoklaga metlaga leikre Nitis sun momon tawriba thabak ada tawna shilai da on silai nangi phone number ta piyune Poire khanging le silai sungak lap yingle Nitis na sum nangi nungai taba yaramlasune aina nangi doctor haidu oirubani na sum tawbani poire no ina fatkhum lei ma phone paide kaigi wahang du tarakpada poire mana yenglamba phone du dagi mi ing theraklaga yagidre kaikre Nitis kaishu khandabagum amo o adu eragana nangi phone leira kan toro ai number piragi poire ping lawi Phamlambadagi fo hogalaga aingon oin piro number do magi nungai taba khuding aingon haibani aina mo doctor da hairaglage hairaga magi phone da lawthorai Nitis na kaishu kaidida ko na nangon dagi amuk lawba haiduni poire wakhal da khalli lawni banang number save tawbaga block list ne vacation thabi adu spunchi khonjel thokna mu hairi hoi matom di oraga khanarase asumna leiringe tailana Kay wari sana ramino silaina isu sana neda agi BP yenglambane aduga hannamagi so hainaramba tailana hanbagi ba kaino sukthuna poirene murum soli ngasi haisini sinu pisiga kamai lakmina roinu haibani dai murum solinge makha hairakpadong tare tailana Nitista Dr. Sumani purda sum koi thoro chak charam jamina se poirena kaida Noida na tradi kanai da chadorige poire I ka abanati loire adubo ma sukhum lei hoyai doctor loya su yaunse adai noi loi muksu yauraga pulabai jamina ba haiduni haidor liba khontha du di kya hawboidre adubo taila su hairi ai sunang aduma herakani se khangabani Nitis ta monsilaga adudi doctor athubada Manipur koirak na batobiro Nitis na Hoi, ai su khalamini kuisu kuire laktaba phanadung matang chare silai moi da sula poina koirage poire mamitu ire arai thagi suklaga phaije yengle adugat amuk taila da yengle taila na nokrem hagem na rabagum yenglambaga mihul du kangkre makutta pai phone do lock hanglaga kana da no call tokre aduga taila da amuk tang kharap yenglamlaga atopa kana hanna yenglamda grongung satkre taila thokriba poire bu haipet yenglamlaga nogle nungsi da be Silaina Ho nangona nungsibi haide nungsibi na ba ai leiri
Nitiska Tailagado Kangnong Nuktori Somdana Saura Tolak Panupado phone to the onsen kana chigli Nipa nang natu fazil Natu de in haise swide tangam tok narakadoi nupa su nupiso phone dagi Bridges to poirega sangat ibatugi ona tainabada itap tapna Kedori haibano nang ayu angan basida duk saura di kamai tawne BP pokhaira adi macha toy pharakpada ngairi nang amu hospitalize tawna batare cool down Nipa nang masu fazana hore natraga noi masen sinara tawri ra ingonda Kainu kai sinakrage aibo Natti aibo asu olise kai ginoba hapta ma hena lerakpado nokmata leitana lehende habnida Bridges to khirum noklaga Haima kaidorage habani botomba Noi bazi gi do botomba aina ngasai de singli nauri putho ngangi myamsi nang koyuna tage Bridges to hanta mukti phak no thorakle nokpagi khonjal do tabada poire hena changa Sidagi doctor pakhang sima hana hatlamagane Noina taina naugi pali mulake Bridges nokpado khara khazik tap tharaklaga Ngai khone hat patukpagi wase side amdamda thamgo aina haisi nupa du nang nongonda kedoraklegeba sine aina hangi wase Nang masusum hore As nipa Yare khanglabani na natugi misanga sangadana Hera nang so didi haino Nang so zuk taidi macha thoi mi changan ngak ni wanga nga itu Makhong na chachaba sa sing no masapa li haiba paiba ngami harasu chumi kain hairakadaba kitang khak ngairabani Aduna mi changi wadi hainagum sida Adu ada ai khangde ai di haisini ko Nong manini khak ngairabani yum lak toba natu sena Ai chak khanna bo na bada natu oina mi na lawza kisani Nang wei jaksilo ko lapna naga leire nang haibi di haini Hairam laga mana oina phone to kai so du fulau kam thoga Nungai ne ba nang so engonda chak khan bi ga tawrandana aina khangaroi kaina khalline ba hauzik aina mu torpado yengo bana aduga aina kaino ba moina thawain tawrini khangna adum sauningi se Mathanda murum solaga changlegi khanna mamai dei thorakpada Nitiska Tailaga tholak minarabadu ure poire machin chingap noklaga Nungai ni dana nang muso kimal leba nang dei laknarakpa nangi matam mulai Hairaga pocket hapchin giba phone do amuk lauthoklaga nok tana wari shanari ba ani dugi photo amani sat kapsilaga Bridges ta mung thajinkre photo duga loinana message amsu yohonki Nipi se nong nupa haibi de haizani Noki slegi room tamna changkre Som da wari shanaram ba ani duso haipe inglamlaga wari makha jathai Nitisna Poire yi mo ongse nokning musu pawe aduga musu nungaite Tailana ai su lepage kuire sum nungai bi da busu phawrakle mana tawkhriduga ai su sum tawbanida ado nang haibado amu kawr jatkhini ko Tailan noklaga hoida ai WhatsApp ta tharaklage Nimidang wairam numit lai tharakwa matang duni Sum yupchila laibada iphak phaksili haina wheelchair amada phamallaga mapanda thorakle Sile isuk na mamai do khazat non khala yengi Astaton mina anabi man khini mi khona sum chatkeba Nari banang anabi man khini bu kain tumile Ayadum chatkeba Poire tasana de magi in pham thokpa illi Poire ne kem ta khomak tabaduda sile suktok susun khara tawraga tumile kre Khangli bani matawdo yingda sa yingli poire su mamit lekai koiduna Liflay ribatugi mamang chatlambado chapleplaga Kadom chasiga mathakta karushira makhada kumsira Sile ngak wakal khallaga makhada di mi myam leramni aduna mathakto inkarase rooftop ta taramdai numit yenguse nusit ahing basu chaningi Poire nok fe tawraga top floor tamna kaminarakle Mi amani di lerammi maduda thoina yengsilude Nongchup maike olaga ani do mafam chaba yengduna changsili Railing manak to the wheelchair to thamlaga Mana railing to the nga thawai kaiboi tawraga nupi mangolom da orsilaktuna lepi Sile nokmi tawna nganganarabu numsha mangal duda mamit ushillaga mamai do yehelli nupa ma su numshiba matawda nupi ma bu yengse ngak adum na yenglamlabutong poiri tapna wangang lei Nungaibra Sile mamit to khara khuzilap tawna panglaktuna yenglei aduga makok to amurak tapna nomlaga beta sum tara leibado isasi yangwai khwanga se kainom tawri
ꯌꯨꯝꯗ ꯍꯜꯂꯗꯕꯅꯤꯗ ꯅꯣꯡ ꯅꯤꯅꯤꯇ ꯉꯥꯏꯔꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯖꯤꯜꯂꯛꯄꯗ ꯆꯣꯏꯊꯣꯛꯂꯕ ꯁꯥꯏ ꯈꯔ ꯈꯖꯥꯏ ꯅꯥꯀꯟ ꯑꯃ ꯈꯨꯝꯖꯤꯟꯈꯤꯕꯗꯣ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯅꯥꯔꯣꯝꯗ ꯌꯦꯞꯁꯤꯜꯂꯤ ꯁꯤꯂꯩ ꯌꯥꯇꯣꯟ ꯈꯖꯤꯛ ꯎꯅ ꯅꯣꯛꯂꯛꯏ ꯅꯪꯅ ꯅꯣꯛꯄꯁꯦ ꯉꯁꯤꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕꯒꯨꯝ ꯈꯜꯂꯤ ꯑꯩꯗꯤ ꯍꯥꯟꯅꯗꯩ ꯂꯩꯔꯤꯗꯨꯕꯨ ꯄꯣꯏꯔꯩ ꯃꯥꯁꯨ ꯑꯄꯣꯕ ꯃꯌꯥꯗꯣ ꯈꯖꯤꯛ ꯎꯠꯇꯨꯅ ꯅꯣꯛꯂꯛꯏ ꯃꯃꯥꯡꯉꯩꯒꯤ ꯃꯒꯨꯟ ꯂꯩꯕ ꯃꯤꯅꯣꯛꯇꯣ ꯑꯗꯨꯒ ꯇꯥꯇꯣꯟꯗꯤ ꯕꯦꯠ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯃꯤꯅꯣꯛ ꯑꯗꯨꯝ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯔꯒ ꯈꯖꯤꯛ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯄꯣꯏꯔꯩ ꯉꯥꯊꯔꯒ ꯂꯦꯞꯂꯝꯕꯗꯨ ꯇꯣꯛꯂꯒ ꯁꯤꯂꯩꯒꯤ ꯃꯥꯡ ꯑꯣꯏꯔ ꯐꯝꯊꯔꯛꯏ ꯇꯝꯄꯥꯛꯇ ꯊꯝꯂꯤꯕ ꯃꯈꯨꯠ ꯑꯅꯤꯗꯣ ꯑꯃꯨꯛ ꯄꯥꯏꯔꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯈꯖꯤꯛ ꯅꯣꯟꯊꯗꯨꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯃꯤꯅꯣꯛ ꯃꯥꯡꯍꯟꯈꯤ ꯍꯥꯏꯕ ꯑꯩ ꯑꯄꯪꯕ ꯑꯣꯏꯔꯨꯕꯅ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯈꯪꯂꯛꯈꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯃꯔꯨ ꯑꯣꯏꯕꯁꯨ ꯑꯩ ꯈꯪꯈꯤ ꯏꯁꯥ ꯈꯪꯗ ꯆꯣꯡꯈꯤꯕ ꯃꯤꯍꯨꯜ ꯈꯨꯗꯤꯡꯃꯛ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯤꯍꯨꯜ ꯑꯣꯏꯔꯝꯈꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯑꯄꯪꯕ ꯑꯣꯏꯔꯨꯕꯅ ꯈꯪꯕ ꯉꯝꯈꯤꯗꯕꯅꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜ ꯈꯪꯂꯨꯗ ꯋꯥꯈꯜ ꯂꯩꯔꯤꯕꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯋꯥꯈꯜ ꯅꯤꯡꯁꯤꯜꯂꯛꯄ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯂꯨꯕ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯅꯣꯛꯇ ꯑꯩꯒꯤ ꯃꯤꯅꯣꯛ ꯑꯣꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯣꯏꯔꯤ ꯍꯌꯦꯡꯁꯨ ꯑꯣꯏꯈꯤꯅꯤ ꯑꯗꯨꯕꯨ ꯇꯥꯇꯣꯟꯅ ꯃꯥꯒꯤ ꯃꯔꯝꯗ ꯃꯥꯒꯤ ꯃꯤꯡ ꯄꯜꯂꯛꯄꯗ ꯑꯩꯒꯤ ꯃꯤꯅꯣꯛ ꯃꯅꯤꯡ ꯍꯜꯂꯤ ꯇꯥꯇꯣꯟꯒꯤ ꯃꯥꯏꯊꯣꯡꯗ ꯃꯉꯥꯜ ꯅꯥꯏꯕ ꯃꯤꯅꯣꯛꯅ ꯂꯩꯇꯦꯡꯂꯁꯨ ꯃꯤꯀꯨꯞꯇꯨꯗ ꯑꯩ ꯅꯣꯛꯄ ꯉꯝꯈꯤꯗꯦ ꯑꯩꯒꯤ ꯑꯊꯦꯟꯕ ꯋꯥꯈꯜꯗ ꯅꯪꯕꯨ ꯌꯥꯝ ꯋꯥꯍꯟꯈ꯭ꯔꯦ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤꯁꯦ ꯅꯪꯕꯨ ꯋꯥꯍꯟꯈꯤꯕꯒꯤ ꯆꯩꯔꯥꯛ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯥꯞꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯐꯪꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯩꯔꯥꯛꯇꯣ ꯅꯪꯒꯤ ꯅꯈꯨꯠꯃꯛꯇꯒꯤ ꯂꯧꯕ ꯄꯥꯝꯃꯤ ꯍꯥꯏꯔꯒ ꯃꯇꯥꯡꯗꯨꯗ ꯂꯦꯞꯄꯤ ꯁꯦꯀꯦꯟ ꯑꯃꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯆꯥꯊꯣꯏ ꯁꯣꯟꯊꯥꯡꯅꯅ ꯀꯧꯔꯛꯏ ꯃꯃꯥꯏꯗꯨ ꯇꯞꯅ ꯑꯃꯨꯛ ꯅꯣꯟꯈꯠꯂꯛꯇꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠ ꯑꯅꯤꯗꯨꯗ ꯇꯔꯨ ꯇꯔꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯀꯧꯔꯛꯂꯤꯕ ꯈꯨꯀꯧꯗꯨꯃꯛꯅꯤ ꯁꯤꯂꯩ ꯃꯤꯠꯌꯦꯡꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯥꯁꯨ ꯃꯃꯤꯠꯇꯨ ꯇꯊꯛ ꯅꯨꯄꯥ ꯃꯥꯕꯨ ꯌꯦꯡꯂꯤ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯔꯒ ꯄꯤꯔꯛꯄ ꯆꯩꯔꯥꯛꯇꯣ ꯑꯩ ꯄꯥꯝꯗꯦ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯕ ꯃꯇꯝꯗ ꯄꯤꯔꯛꯄ ꯆꯩꯔꯥꯛꯇꯨ ꯈꯛ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯂꯧꯒꯦ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯃꯗꯨꯅꯤ ꯁꯤꯂꯩ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯤ ꯋꯥ ꯑꯃ ꯍꯥꯏꯐꯝ ꯈꯪꯗ ꯇꯊꯛ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯄꯣꯏꯔꯩꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯗ ꯁꯤꯂꯩ ꯇꯞꯂꯞ ꯆꯤꯝꯕꯥ ꯀꯥꯡꯂꯛꯏ ꯃꯤꯠꯌꯦꯡꯗꯨꯗꯤ ꯊꯩꯈ꯭ꯔꯦ ꯌꯦꯡꯕ ꯉꯝꯗ ꯂꯨꯞꯊꯈ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯈꯟꯕꯁꯨ ꯅꯪ ꯈꯛꯇꯅꯤ ꯃꯄꯣꯛꯁꯤꯅ ꯉꯥꯏꯖꯕꯁꯨ ꯉꯥꯏꯒꯦ ꯈꯟꯖꯕꯁꯨ ꯅꯪ ꯈꯛꯇꯅꯤ ꯊꯃꯣꯏꯁꯤꯗ ꯍꯥꯡꯂꯝꯕ ꯈꯨꯗꯤꯡꯁꯨ ꯅꯪꯅ ꯃꯦꯟꯁꯤꯟꯍꯟꯅꯤꯡꯉꯤ ꯈꯟꯖꯔꯝꯕ ꯃꯪꯂꯥꯟꯅ ꯑꯣꯏꯔꯔꯣꯏ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯐꯥꯎꯕ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕꯁꯨ ꯅꯪꯅꯤ ꯑꯩꯅ ꯄꯤꯅꯤꯡꯕꯗꯤ ꯅꯨꯡꯁꯤꯕꯅꯤ ꯅꯐꯝꯗꯒꯤ ꯂꯧꯅꯤꯡꯕꯁꯨ ꯅꯨꯡꯁꯤꯕꯅꯤ ꯊꯃꯣꯏꯁꯤꯅ ꯄꯥꯝꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯆꯩꯔꯥꯛ ꯅꯨꯄꯤꯗꯨ ꯐꯠ ꯌꯦꯡꯈꯠꯂꯛꯏ ꯄꯣꯏꯔꯩ ꯃꯃꯣꯟ ꯇꯧꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯁꯦ ꯅꯪꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯅꯪꯒꯤ ꯋꯥꯍꯩ ꯅꯪꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛꯇ ꯊꯝꯂꯒ ꯌꯦꯡꯅꯤꯡꯂꯦ ꯇꯥꯅꯤꯡꯂꯦ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯅꯪꯒ ꯄꯨꯟꯅꯁꯨ ꯆꯠꯃꯤꯟꯅꯅꯤꯡꯂꯦ ꯑꯩꯅ ꯃꯥꯡꯍꯟꯈꯤꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯩ ꯍꯤꯡꯕ ꯄꯥꯝꯃꯤ ꯁꯤꯂꯩ ꯃꯄꯤꯔꯥ ꯊꯥꯡꯅ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯂꯛꯏ ꯃꯤꯀꯨꯞꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯈꯨꯗꯤꯡꯃꯛ ꯄꯨꯡꯖꯥ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯃꯤꯠꯂꯨꯗꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤꯔꯥꯡ ꯅꯠꯇꯕ ꯑꯋꯥꯕꯒꯤ ꯄꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯊꯍꯜꯂꯣꯏ ꯑꯩꯒꯤ ꯑꯆꯦꯠꯄ ꯋꯥꯐꯝꯅꯤ ꯅꯐꯝꯗ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯅꯤ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯉꯥꯡꯂꯩꯅꯕ ꯃꯉꯥꯜꯗ ꯄꯤꯔꯥꯡ ꯃꯔꯤꯛꯅ ꯏꯂꯪ ꯂꯪꯅ ꯂꯩꯔꯤꯕ ꯃꯤꯠꯁꯅꯥ ꯑꯅꯤꯗꯣ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯄꯥꯝꯃꯨꯅ ꯈꯟꯖꯩ ꯇꯩꯊꯣꯛꯀꯦꯁꯨ ꯈꯜꯂꯨꯗꯦ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯅꯤꯡꯉꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯂꯤꯕ ꯏꯔꯥꯗꯣ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯕꯒꯨꯝ ꯊꯃꯣꯏ ꯄꯦꯟꯅ ꯌꯦꯡꯖꯩ ꯃꯉꯥꯎ ꯊꯤꯕ ꯃꯥꯂꯪꯅ ꯑꯃꯨꯛ ꯍꯨꯝꯂꯛꯄꯗ ꯌꯦꯠꯁꯤꯟꯈ꯭ꯔꯕ ꯅꯥꯔꯨꯝꯒꯤ ꯁꯥꯏ ꯈꯔꯗꯣ ꯇꯞꯅ ꯏꯪꯅ ꯅꯥꯟꯊꯔꯛꯇꯨꯅ ꯃꯥꯏꯊꯣꯡꯗ ꯃꯥꯂꯪꯂꯛꯇ ꯍꯥꯏꯅ ꯍꯨꯝꯅ ꯁꯦꯟꯅꯔꯛꯂꯦ ꯑꯗꯨꯕꯨ ꯁꯝꯂꯥꯡꯗꯨꯁꯨ ꯈꯣꯝꯖꯤꯟꯅꯤꯡꯂꯨꯗ꯭ꯔꯦ ꯑꯗꯨꯃꯛ ꯍꯥꯏꯅ ꯍꯨꯝꯅ ꯃꯅꯤꯡ ꯇꯝꯍꯜꯂꯒꯦ ꯂꯦꯞꯈ꯭ꯔꯦ ꯁꯝꯂꯥꯡ ꯃꯔꯨꯝꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯤꯕ ꯅꯨꯄꯤ ꯃꯉꯣꯟꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯒꯨꯝ ꯃꯤꯅ ꯎꯈꯤꯅꯤ ꯄꯥꯝꯃꯨꯖꯅ ꯑꯩ ꯆꯤꯟꯁꯦ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯂꯥꯛꯀꯗꯣꯏꯅꯤ ꯅꯪ ꯃꯣꯃꯣꯟ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯂꯨꯞꯂꯨꯕ ꯑꯅꯤꯗꯣ ꯃꯤꯠꯌꯦꯡ ꯊꯨꯅ ꯍꯣꯡꯈꯤ
ingangakna kaya hautana tarakliba khonjel ani du yengthorai mapa chana na khonjel kanta wa nganglam manupi du su yenglakpaga mapa chane poire da meeting pham chap chana tarure mamit to arai thagai suklaga phone da mon sinkhre natte asigi saman ma happa pisina hairaga nang nekta thazari ne ba poire gyan poptai adubu ma bu sa kai ne hairaga ngangli ba wa du da mamit ani du di lang thole yengle nokning ba su phawri ma ne yeng na sile wheelchair da masani injadu na sangsinkhre sile tai lagi nakan oira play du na kaidoragi nang na tuk na ting phudok la ngangi du na tai la sile da yeng na phone da amung an silaga wa kan na kang na ngangli ain hai sinang taroi draw phone da gi kari bo hairak pano tai la sakpham du kainom tokre khonjel du hana da gi khat na lawri phare kaino nang na du ma hardi ne ma su single ni haibani imanabi ma semge na khalam ne to ani ai wei ni koinarani silai tingak yenglaga machin da tablap soli koino tori sibo mana dum na solinge tailana mu hairak pado tari phaiye banang aina haibasa thazada bana tro noi loi chak mane tine haibada ne amata nopte khangni ba yumdagi halak tringe ai bromas tawra halake wai do bring bing hekta thidaramaga kari pa khon pirak pa haiba taramda call du phatka khi makutuna phone du chena paisilaga sor chawna holaga lei silai tapna taila yi makhut lam lu na pai ri nupi taila yingle makhut na maduna lumangi masam du pulap paisilaga hairi nawada na tre iwasu phalandre mahapa apingak tane poire machin khumlaga noi leirambani phachang silaglaga hera aduma ge de hainu hanagi aiga manadrabani hosiki ai sidene hanagi ai du da wakhal khra ontho ansin tawkrabani ai paktra so adum hayu matang du da call do umuk lai taila haipe thangatuna yengi aduba mamit suksala kakthali aduga phaise yengsali poire machima silaga nokmi khazat lei thokre ani dugi matawda silaidi ingaw raduna amadamuk yeng hairi kaidoragi haibane taton kaigino nang no iduna aduga nupi nangna kaino duk sorry dubo taila ma khwang metlaga sor phuklaw kamthui aduga khara tapthana kaisunate khara sawna bain adu nang disna kaidoramino suma panda hangchit langambani khara langadi yare kumasila ani du nangang naringe poire phone ga call lak bagi ring khinglei kanano khanna yengli adubu chong thorak liba mingduda machin chinglap noklaga nupi ani du on silai silega tailaga so mangonda hanna yengduna kleiramli poirina bani changamu ai ngak lehokhi silaina ado taton kuini dilera anuko poire makok tapna nomlei taila silegi wheelchair do mana oini inlaga makhada kumkre nupi ani duna khara khazik lak thokhi baga poire bridges ta call back tawshili ahan ba tawbada kakthalei kakthapi ga tawradana adudi nangna pai tripau tawrani e hairaga amuk su tawsili anirak subatu madi ring chat pa hobaga kagakle poire hande ahumrak subu oina tawsili adubu handakti ring chat phata oglei adubu isaw sawna khonjawam thadarai kagle khangri call do toro idaba natuni kain khalurabo ha sauna hairakli digi ona taina bada poire nokmi kaino yam sawna malida nangna su han tawbiraklaga haina noklibal khonjel do khazik thokre bridges na yam higatning brabu naya kunthani thoidu loina satkoni huzik poire machin balani chiksinaraga noklibado makhol thoktana ba khangjelli bridges na nupadu hinamra piro hairakliba wadu makne somda nupadu di noklingba khangbada awabu oire mana no pathinglinge bridges na ta droi haise number piro haiba poirina kanai nu pai number bridges to e phasana kara male khonjel khara kan khana natu du nupa leire khangbadai le sabida mukaran furakliba nupa do doctor am thuna taido adu number piro haibane sak handa mukti nupa do thingma ngamaudre phak hekta nokthokre kaino na mi ke shulanjada ba doctor do da nangonda ke dorak lageba atu yam sauna ngangi dubu bridges na nangna ka haramni natro ha photo ga thajilak aduga husukta khangdabu su saradana yam thuna number piro ngasi wa chap chabi ngangnage hey natu do wakha warak ke dilaiti mi masada faw sarunu ko aini sida lapna leira kamai warak turige natti noi kam kan halakane nini humni leira di halani da fai halakpaga nupi chenge e taila silaibu phamung da famtali wheelchair do nakan da thamgraga
ai doctor am to unaruge nang sida leiramu kaigino nang kaisu tawdrabani ne hanna ba hairuge ai khar thurabani Silei ingang ngakna yengli kaidoragi yumda kai toba yawge kaisu tawde aigi oina thuna chataba yadraba aduini nang adum leiramuko Tailau hai khra du hairam laga prabab thokre Silei manuwa mahaibaga nang haudre adu phingna thokri baduda kaidobar yawrasa no haina wakhalam khallaga lehore Silei ngasai dagi sum phambado wasilak laga mathanda hipthana batawi tabli hiptharaktuna mamit ushinkre Mina tara muk leibaga rumgi thong hanglakpagi makhol tari Tailana khalla yingli adu poiri moli changsilak padu ore masa khazik laga cheplap na hipi Sileina Dr. Netijaski se akakna ba matam hairabru taton Kedorage akakna badi haidri nong nini mung manungda yarni hairakpani O taila do kedorabano khangde Dr. Unaruni ne chatkibani Poire yam thuna wahang tawri Pegi made Ngaingam zadama mataw manba ama yawbaduda nupidu haipen ngai Chana ba hairuni haizarami Kedorabano yam thuna yumda handaba yadre kai hairambani Poire machin chinglap nok phetoraga marumum soli Thada kiba bo mapa jana pale he Matawduda Sileina Kedorage taton amo Kishu dawdina Mana haigre haibani na fare Imana su thuna halakna ba hairakpani Nang waramlani se ngahak potharo Kishum dawdina Taton dum ay sinarabada waramlani Naba hek fabaga na ay giyamong tohondoribani da Ay nabag amta pharwe dudi Hey, masi phagi tawbani Nangonda yam thawdaba daw na ibo Kana khangba gari thibadagi henba tay thaba amuk thawdaraglede Nupi ma na gari palakpada masagi khudangda yinglui Ihang hang na leibado umada sor sang na mohon tharai Nang leitrabada ay gari thibiningay kana su leitre Numitudagi ngasi phawba gari matahan na thengludre Nupi ma sumit ing na tanado na yinglui Urei ihang hang na leiribado Nahan makai udrabaso thawayna usaludabagira Natraga hina khanjiludabanara khangludre Adubu ngasidi nupa magi hakchangdo hang hanglaboy khalai Setliba khongrao litliba polo shirt aduna khudang da hangliba dumadi mensin mangam kidre Silei mapi ira thangni yinglei Matawduda nupa do wangaglei Amu pirabo Napi ira amta chelakano Nangna kapu umandana ay mitse chokthare Silei makhud amu paishilaglaga Aduna kapagi mahut no Nananokpadi imitse chokthare hairabaso Thamoy gimit ingna nangbu chokthaba leita ying mangamgani Ikairakle nupama ki siguma matawse mayam kaheni ikaise Aduga hairi Ikai khangbo oina Pakte Poire apowa maya uttuna khazik noglei Aduga khonjal khazik hongduna hairi minokto mangdana Ado kaino mahaige Silei kaino haibagom yinglei Poire moong iman mandana Aduburo nangna kappase hanadi am yingning lamdabani Ado kaigino khangde haujuktine makon yam lerei Sangtak thekat prasu nataba Napaduga khap laga Napi iraga chelaga piri yenglakpado As haujikti thamoyse phuklaga pokibadawna hek khalalle Silei suklaga poirege makhuttagi magi makhutto pharsatki Aduga magi makhuttuda popop tharaga Miphatta miyutpa Nangdi aina kappaga harauri boire Nang aina nagun khanglabani Harawi haiba natte me sum nungsi haiba ne Nangsa sum naton ngali nushirakliba Sum Hairaga Silei makhut amuk lamai Lamakliba makhutta phat kanthoklaga Yare taton gido sumdu taningje Asingbe rane mina sum nushidana hairaga Taningje haiba Asingbe Hoi asingbe taningje O phare dudi Hairaga nupadu puhogali Nupadu gidak machadu da nupidu su ipapakhana Taha nupadu gi makhut lamlui Aduga mu moli itap na hairi Ikaiba hangma matawda Min aina sum hairaga